Kuki Women Organization for Human Rights na Manipur Da Ahmuk Hanna President role Thambiu Haina Union Home Minister AMIT SHAH da Taksinkhre Churachandpur da miyamgi achauba rally ama satkraba matungda organization asina Union Home Minister da memorandum pisinduna state asida Ahmuk Hanna President role Thambiu Haina Taksinkhibani NSNIM amadi masiga sanminariba group Singna Kuki zo furukki matakta satarakliba thawong yaningdaba phongdokladuna Kuki organization asina haikibada khungang kayada leptana attack sa tharakpana micham miyamgi pungning laitana hingba ngamandre law and order gi fibam mapungfana ngakpaga loinana miyamna laingakta thamba thajaba hanjin hannabagi pandamda Ahmuk Hanna President role thambagi tangai fadabalai khudong thiningai oiba mafamsingda security kankhat handuna micham miyamgi punsi madi lantum ngak senaba thorang lokatpiu haina lup asina Taksinkhre church ki luchingba ahum laikidaba dugi matangda awangba thaki investigation sa thabiu haina taksiladuna JDUFK amadi NSNIM gi matakta laingang na matik sawa thabak lokatuna Kuki zo area da ingtapa phibam laihangadabani hairi